The United National Liberation Front, or UNLF, pambei group, may be all set to strike a peace talk deal with the government of India. India Lengaki Maikidigi Sahi Kayadagi Yamna Kanna Honaduna Lakliba Lalung among a city my park bayana Lairi Sahi Yankay Mapal Suzilaklaba Achauba Ihawamagaloina Ladiba Manipuri Yawolup Ama Hauzik Government of India Gap Peace talk Tauduna Agreement Amada Chang Bayana Lairi Haino Fongdoratli Sahi Lisang Sidna Laidaklaba Manipur Hariba Lamdam Asigi Puarida Anauba Lamai Ama Muk Lakadoure mayam ꯄꯨꯝꯅꯃꯛꯄꯨ ꯉꯥꯟꯕ ꯈꯨꯃꯟꯅ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯞꯗꯦꯠ ꯑꯃꯗ ꯑꯃꯨꯛꯀ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯅꯧꯅ ꯂꯥꯛꯂꯤꯕ ꯑꯑꯣꯟꯕꯁꯤꯡ ꯑꯑꯣꯟꯕ ꯑꯁꯤ ꯄꯨꯔꯛꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕ ꯃꯇꯝꯗ ꯂꯥꯛꯈꯤꯕ ꯂꯝꯕꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯆꯠꯊꯈꯤꯕ ꯂꯥꯜꯂꯣꯡ ꯑꯃꯁꯨꯡ ꯑꯣꯏꯔꯛꯄ ꯌꯥꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯤ ꯏꯍꯥꯟ ꯍꯥꯟꯕꯗ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯗ ꯆꯍꯤ ꯌꯥꯡꯈꯩ ꯍꯦꯟꯅ ꯌꯥꯝꯅ ꯆꯥꯎꯔꯕ ꯏꯍꯧ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞ ꯅꯥꯏꯗꯕ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯑꯁꯤꯒꯤ ꯑꯄꯨꯟꯕꯒꯤ ꯄꯥꯡꯒꯜ ꯑꯗꯨꯗ ꯊꯥꯖꯕ ꯌꯥꯑꯣꯟꯂꯨꯞ ꯑꯃꯒ ꯄꯤꯁ ꯑꯦꯒ꯭ꯔꯤꯃꯦꯟ ꯁꯥꯏꯟ ꯇꯧꯅꯗꯨꯅ ꯗꯥꯏꯂꯣꯒ ꯆꯠꯊꯕ ꯍꯥꯏꯕ ꯑꯁꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛ ꯑꯃꯁꯨꯡ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯕ ꯃꯥꯏ ꯄꯥꯛꯄ ꯑꯃ ꯑꯣꯏꯒꯗꯧꯔꯤ ꯅꯣꯔꯠ ꯏꯁ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯅꯥꯒꯥꯁꯤꯡꯒꯤ ꯑꯣꯏꯕ ꯃꯨꯚꯃꯦꯟ ꯑꯗꯨ ꯁꯥꯟꯇꯤꯒꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯏꯪ ꯆꯤꯛꯄ ꯄꯨꯔꯛꯈꯤꯕ ꯑꯃꯁꯨꯡ ꯃꯤꯖꯣ ꯑꯦꯀꯣꯔꯗꯀꯤ ꯃꯈꯥꯗ ꯃꯤꯖꯣ ꯅꯦꯁꯅꯦꯜ ꯃꯨꯚꯃꯦꯟ ꯑꯗꯨꯕꯨ ꯅꯝꯊꯈꯤꯕ ꯑꯁꯤ ꯉꯁꯤ ꯐꯥꯎꯕꯗ ꯏꯟꯗꯤꯌꯥꯒꯤ ꯃꯤꯌꯥꯝꯁꯤꯡ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯄꯥꯛꯄ ꯑꯃ ꯑꯣꯏꯅ ꯎꯅꯔꯤ ꯍꯥꯏꯔꯤꯕ ꯏꯍꯧ ꯑꯅꯤ ꯑꯁꯤ ꯅꯝꯊꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯏꯟꯗꯤꯌꯥꯒꯤ ꯂꯩꯔꯤꯕ ꯐꯣꯔꯁꯦꯁꯁꯤꯡ ꯑꯁꯤꯅ ꯃꯥꯏ ꯑꯣꯟꯁꯤꯟꯅꯗꯨꯅ ꯊꯦꯡꯅꯕ ꯃꯇꯝꯗ ꯃꯤꯁꯤ ꯃꯤꯅꯥ ꯀꯌꯥ ꯑꯃ ꯊꯣꯛꯈꯤ ꯑꯃꯁꯨꯡ ꯌꯥꯝꯅ ꯆꯥꯎꯕ ꯃꯥꯡꯖꯕꯁꯤꯡ ꯂꯩꯈꯤ ꯑꯁꯨꯝꯅ ꯂꯥꯟꯃꯤꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯐꯣꯡꯅ ꯏꯍꯧ ꯑꯃꯕꯨ ꯅꯝꯊꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯚꯥꯏꯑꯣꯂꯦꯟ ꯑꯣꯏꯕ ꯍꯤꯡꯁꯥꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯔꯛꯄꯗ ꯂꯩꯕꯥꯛ ꯑꯗꯨꯗ ꯌꯥꯝꯅ ꯃꯤꯡꯆꯠ ꯊꯤꯅꯤꯡꯉꯥꯏ ꯑꯣꯏ ꯃꯁꯤꯒꯨꯝꯕ ꯂꯥꯂꯣꯡꯁꯤꯡ ꯁꯤꯖꯤꯟꯅꯕ ꯃꯇꯝꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯃꯗꯨꯗ ꯑꯌꯦꯠꯄ ꯄꯤꯔꯛꯅꯕ ꯃꯗꯨꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯂꯛꯅꯕꯒꯤ ꯃꯔꯝ ꯑꯃꯁꯨ ꯑꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯨꯚꯃꯦꯟꯁꯤꯡ ꯑꯁꯤ ꯅꯝꯊꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕ ꯃꯇꯝꯗꯁꯨ ꯃꯁꯤꯒꯨꯝꯂꯕ ꯂꯥꯂꯣꯡ ꯀꯌꯥ ꯑꯃ ꯆꯠꯊꯈ꯭ꯔꯦ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯤꯆꯝ ꯄ꯭ꯔꯖꯥ ꯀꯌꯥ ꯑꯃꯗꯁꯨ ꯑꯁꯣꯛ ꯑꯄꯟ ꯅꯪꯉꯛꯄ ꯃꯗꯨꯗꯒꯤ ꯏꯔꯥꯡ ꯀꯌꯥ ꯑꯃ ꯊꯣꯛꯈꯤꯕꯒꯤ ꯍꯤꯁꯇ꯭ꯔꯤꯁꯨ ꯂꯩꯔꯤ ꯃꯁꯤꯒꯨꯝꯂꯕ ꯀꯌꯥ ꯑꯁꯤ ꯂꯩꯕ ꯇꯥꯔꯒꯁꯨ ꯆꯍꯤ ꯌꯥꯡꯈꯩ ꯍꯦꯜꯂꯛꯂꯕ ꯍꯨꯝꯐꯨ ꯁꯨꯔꯛꯂꯒꯗꯕ ꯃꯇꯝ ꯑꯁꯤ ꯐꯥꯎꯕꯗ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯩꯔꯤꯕ ꯏꯍꯧꯁꯤꯡ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯅ ꯅꯝꯊꯕꯁꯨ ꯉꯝꯗ ꯑꯃꯁꯨꯡ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯁꯣꯂꯨꯁꯟ ꯑꯣꯏꯕ ꯌꯥꯕ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯁꯨ ꯄꯨꯔꯛꯄ ꯉꯝꯗꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯆꯍꯤ 2023 ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯕ ꯀꯥꯡꯂꯨꯞꯀꯤ ꯑꯣꯏꯕ ꯏꯔꯥꯡ ꯑꯃ ꯊꯣꯛꯂꯕ ꯃꯇꯨꯡꯗ ꯄꯤꯁ ꯇꯣꯛ ꯑꯃ ꯂꯥꯛꯄ ꯌꯥꯕꯒꯤ ꯋꯥꯐꯝ ꯍꯧꯖꯤꯛ ꯀꯟꯅ ꯊꯣꯔꯛꯂꯤ ꯗꯤꯚꯥꯏꯗ ꯑꯦꯟ ꯔꯨꯜ ꯍꯥꯏꯕ ꯕ꯭ꯔꯤꯇꯤꯁꯁꯤꯡꯅ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯃꯈꯣꯏꯒꯤ ꯂꯣꯏꯂꯝ ꯁꯟꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕ ꯃꯇꯝꯗ ꯁꯤꯖꯤꯟꯅꯈꯤꯕ ꯌꯥꯝꯅ ꯂꯤꯔꯕ ꯄꯣꯂꯤꯁꯤ ꯑꯃꯈꯛꯅꯤ ꯍꯥꯏꯔꯤꯕ ꯄꯣꯂꯤꯁꯤ ꯑꯁꯤ ꯂꯤꯖꯕ ꯇꯥꯔꯒꯁꯨ ꯍꯧꯖꯤꯛꯁꯨ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯁꯤꯖꯤꯟꯅꯔꯤ ꯄꯣꯂꯤꯁꯤ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯄꯥꯟꯗꯝ ꯀꯌꯥ ꯑꯃꯁꯨ ꯐꯪꯅꯕ ꯌꯥꯎꯅꯔꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯊꯥ 8 ꯐꯥꯔꯦ 9 ꯁꯨꯖꯤꯜꯂꯛꯀꯗꯧꯔꯦ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯁꯤꯈ꯭ꯔꯦ ꯑꯃꯁꯨꯡ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯃꯌꯨꯝ ꯂꯩꯇꯗꯨꯅ ꯌꯥꯝꯅ ꯋꯥꯕ ꯄꯨꯟꯁꯤ ꯃꯔꯦꯟ ꯑꯃꯗ ꯂꯦꯜꯂꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯏꯟꯗꯤꯌꯥꯒꯤ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯁꯤꯡ ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯃꯤꯑꯣꯏ ꯑꯌꯥꯝꯕꯅ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯃꯤꯟꯅꯕꯗ ꯅꯨꯡꯉꯥꯏꯅꯔꯛꯇꯕꯗꯒꯤ ꯊꯣꯛꯄ ꯂꯥꯟꯖꯥꯎ ꯑꯃ ꯑꯣꯏꯅ ꯑꯗꯨꯃꯛ ꯎꯔꯤ ꯑꯗꯨꯕꯨ ꯂꯥꯟꯐꯝ ꯑꯁꯤ ꯍꯧꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯎꯈꯤꯕ ꯑꯃ ꯂꯩꯈꯤ ꯃꯗꯨꯗꯤ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯕ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞ ꯑꯃꯒꯤ ꯒ꯭ꯔꯨꯞ ꯈꯔꯗ ꯌꯥꯝꯅ ꯃꯅꯤꯡ ꯇꯝꯅ ꯊꯥꯗꯣꯛꯄꯗꯒꯤ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡꯗꯁꯨ ꯃꯈꯣꯏꯅ ꯇꯧꯕꯗꯤ ꯌꯥꯔꯒ ꯍꯥꯏꯅ ꯂꯥꯟ ꯇꯧꯅꯤꯡꯕꯒꯤ ꯏꯊꯤꯜ ꯑꯃ ꯐꯥꯎꯍꯟꯈꯤꯕ ꯑꯗꯨ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯨ ꯀꯥꯡꯂꯨꯞ ꯅꯥꯏꯕ ꯏꯔꯥꯡꯁꯤꯡꯕꯨ ꯂꯣꯏꯁꯤꯟꯍꯟꯗꯅ ꯃꯈꯥ ꯇꯥꯅ ꯊꯣꯛꯍꯟꯕ ꯄꯥꯝꯕ ꯃꯥꯟꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯄꯥꯡꯒꯜ ꯀꯟꯕ ꯃꯤꯂꯤꯇꯔꯤꯒꯤ ꯄꯋꯥꯔ ꯃꯉꯥꯒꯤ ꯃꯅꯨꯡꯗ ꯑꯃ ꯑꯣꯏꯔꯤꯕꯅꯤ ꯑꯁꯤꯒꯨꯝꯂꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯃꯄꯥꯡꯒꯜ ꯀꯜꯂꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯁ꯭ꯇꯦꯠ ꯑꯃꯒꯤ ꯂꯩꯔꯤꯕ ꯐꯣꯔꯁꯁꯤꯡ ꯑꯗꯨꯕꯨ
ꯅꯝꯊꯗꯨꯅ ꯇꯣꯉꯥꯟꯅ ꯇꯥꯅꯤꯡꯕꯒꯤ ꯏꯍꯧ ꯑꯃ ꯍꯧꯕ ꯉꯝꯂꯤꯕ ꯑꯁꯤ ꯃꯈꯣꯏ ꯈꯛꯇꯅ ꯍꯧꯕ ꯉꯝꯒꯗ꯭ꯔꯥ? ꯃꯈꯣꯏꯅ ꯇꯣꯈꯥꯏ ꯇꯥꯅꯤꯡꯕꯒꯤ ꯂꯥꯟ ꯍꯧꯔꯛꯂꯤꯕ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯄꯥꯟꯗꯝ ꯑꯗꯨ ꯐꯪꯒꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥ ꯑꯗꯨ ꯀꯅꯥꯅ ꯎꯍꯜꯂꯤꯕꯅꯣ? ꯑꯩꯍꯥꯛꯅ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯁꯤꯡꯗꯁꯨ ꯑꯗꯨꯃꯛ ꯄꯟꯗꯨꯅ ꯂꯥꯛꯆꯈ꯭ꯔꯦ ꯃꯗꯨꯗꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡꯁꯤꯡ ꯑꯁꯤꯗ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯒꯤ ꯌꯥꯅꯕ ꯀꯥꯡꯂꯨꯞꯁꯤꯡꯗ ꯐ꯭ꯔꯤꯗ ꯊꯥꯗꯣꯛꯇꯨꯅ ꯂꯩꯔꯤꯕ ꯑꯇꯣꯞꯄ ꯃꯈꯣꯏꯒꯤ ꯌꯥꯅꯗꯕ ꯂꯨꯞꯁꯤꯡ ꯑꯁꯤꯕꯨ ꯂꯥꯡ ꯊꯥꯛꯄꯒꯤ ꯃꯑꯣꯡ ꯑꯃꯗ ꯆꯠꯊꯔꯤꯕ ꯂꯥꯜꯂꯣꯡ ꯑꯗꯨ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯌꯦꯡꯊꯤꯅꯗꯨꯅ ꯂꯥꯟ ꯊꯣꯛꯂꯒ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯂꯩꯕ ꯌꯥꯑꯣꯟꯂꯨꯞ ꯑꯃꯅ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀ ꯑꯦꯒ꯭ꯔꯤꯃꯦꯟ ꯁꯥꯏꯟ ꯇꯧꯅꯅꯕ ꯇꯧꯔꯛꯂꯤꯕ ꯑꯁꯤ ꯑꯗꯣꯝ ꯀꯔꯤ ꯈꯟꯕꯤꯕꯒꯦ? ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯊꯥ 8 ꯍꯦꯟꯅ ꯏꯔꯥꯡ ꯊꯣꯔꯛꯂꯕ ꯃꯇꯨꯡꯗ ꯄꯤꯁ ꯇꯣꯛꯀꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯃꯁꯨ ꯊꯣꯔꯛꯂꯦ꯫ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯑꯣꯏꯅꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯋꯥꯐꯝ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯏꯔꯥꯡ ꯑꯁꯤꯗꯁꯨ ꯑꯅꯧꯕ ꯃꯌꯣꯟ ꯑꯃ ꯑꯣꯜꯂꯛꯄ ꯌꯥꯕꯒꯤ ꯃꯃꯤ ꯑꯗꯨ ꯎꯕ ꯐꯪꯂꯤ꯫ ꯑꯗꯨꯒ ꯑꯇꯣꯞꯄ ꯋꯥꯐꯝ ꯑꯃ ꯑꯩꯅ ꯌꯥꯝꯅ ꯈꯪꯖꯅꯤꯡꯕ ꯑꯃꯈꯛꯅ ꯃꯗꯨꯗꯤ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯔꯤꯕ ꯄꯥꯟꯗꯝ ꯑꯁꯤ ꯐꯪꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯁꯤꯖꯤꯟꯅꯗꯨꯅ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞ ꯑꯁꯤ ꯍꯌꯦꯡ ꯄꯥꯟꯗꯝ ꯑꯁꯤ ꯐꯪꯈ꯭ꯔꯕ ꯃꯇꯨꯡꯗ ꯀꯔꯝꯕ ꯐꯤꯚꯝꯗ ꯂꯥꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯊꯛ ꯊꯣꯡꯕꯗ ꯂꯩꯔꯤꯕ ꯃꯈꯣꯏꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯑꯗꯨꯕꯨꯗꯤ ꯏꯟꯗꯤꯌꯥꯒꯤ ꯀꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕꯤꯕꯒꯤꯗꯃꯛ ꯃꯈꯣꯏ ꯑꯁꯤ ꯈꯨꯗꯣꯡꯆꯥꯕ ꯀꯌꯥ ꯑꯃ ꯐꯪꯂꯝꯕꯁꯨ ꯌꯥꯏ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯍꯥꯟꯅ ꯀꯥꯟꯅꯔꯝꯂꯤꯕ ꯑꯗꯨ ꯀꯥꯟꯅꯔꯛꯇ꯭ꯔꯕ ꯃꯇꯝꯗ ꯂꯨꯆꯤꯡꯕꯁꯤꯡ ꯅꯠꯇꯕ ꯃꯈꯣꯏꯒꯤ ꯃꯇꯨꯡꯗ ꯏꯜꯂꯤꯕ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯀꯔꯝꯕ ꯐꯤꯚꯝꯗ ꯑꯣꯏꯍꯧꯒꯗꯧꯔꯤꯕꯅꯣ? ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯕ ꯑꯀꯥꯏꯕꯁꯤꯡ ꯊꯣꯛꯂꯤ, ꯂꯟ ꯊꯨꯝ ꯀꯌꯥ ꯑꯃ ꯃꯥꯡꯂꯤ꯫ ꯇꯨꯡꯗ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯏꯔꯩꯕꯥꯛ ꯑꯁꯤꯕꯨ ꯀꯟꯅꯕꯒꯤꯗꯃꯛꯇ ꯂꯥꯟꯁꯤꯡ ꯂꯩꯕ ꯇꯥꯔꯒꯁꯨ ꯏꯔꯥꯡ ꯌꯥꯎꯗꯕ ꯇꯨꯡꯒꯤ ꯃꯤꯔꯣꯜ ꯑꯣꯏꯒꯗꯧꯔꯤꯕ ꯃꯍꯩꯔꯣꯏꯁꯤꯡ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕꯗ ꯑꯌꯦꯠꯄ ꯄꯤꯗꯕ, ꯃꯤꯆꯝ ꯄ꯭ꯔꯖꯥꯗ ꯑꯋꯥꯕ ꯄꯤꯗꯕ ꯃꯇꯝ ꯑꯃ ꯄꯨꯔꯛꯄ ꯑꯣꯏꯁꯅꯨ ꯍꯥꯏꯅ ꯃꯌꯥꯝ ꯄꯨꯟꯅ ꯊꯧꯅꯤꯃꯤꯟꯅꯁꯤ꯫ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯕ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯃꯤꯟꯅꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯅ ꯏꯔꯥꯡ ꯑꯁꯤꯒꯤ ꯍꯧꯔꯛꯐꯝ ꯑꯃꯁꯨꯡ ꯃꯔꯨꯑꯣꯏꯕ ꯃꯔꯝꯁꯤꯡ ꯑꯗꯨꯕꯨ ꯊꯤꯗꯣꯛꯇꯨꯅ ꯈꯪꯗꯣꯛꯂꯕ ꯃꯇꯨꯡꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯀꯥꯟꯅꯒꯗꯕ ꯏꯟꯇꯔꯦꯁ ꯑꯗꯨꯗ ꯃꯌꯥꯝ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯔꯕ ꯃꯇꯝꯗ ꯈꯛꯇꯗ ꯈꯨꯗꯤꯡꯃꯛꯀꯤ ꯑꯣꯏꯅ ꯀꯥꯟꯅꯕ ꯑꯗꯨ ꯄꯣꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃꯗ ꯑꯃꯨꯛꯀ ꯍꯟꯅ ꯊꯦꯡꯅꯔꯁꯤ꯫